อ้วนทงนะชูมีอยู่ชิดคิดได้บ่นั่งเนี่ยตกทรกไปชิมาตั้งอิชาเฮกซาเดดาชัดลุ่นเนี่ยเฮ้ยกะรีโนนั่งเนี่ยงางลีตัวบ่กะรีโนนั่งเนี่ยยาวเสด็จหายลีตัวบ่ฮะเต้าดิเสียงวันนี้เสียมาเนี่ยเสียนคลิปชีกันนาดนมาเป่าตั้มเสียนมาช่วยกันเอาไว้รำกันนี่ตัวน้องที่สุดเลยเนี่ยเฮ้ยจ้ะตัวน้องกาลีโนนั่งก็ตัวอยู่ตัวฮะน้ำไม่จัดดูทิ้งการเนี่ยไปดูอะไรกันฮะไม่ตามแต่สิจะเอาคนมาชูหัวเลยนะเอาทุ่มจะพัฒนาตัวตัวน้องอายุตาทำบ้งนะป้าจะได้เสียเกล้ตาคุยดูกาลีโนให้สิบ่นั่งไว้เนี่ยใจจ้าละบ่อายุมาจูดุมพัฒนาครับวันนี้ไอ้เนี่ยไม่ช่างบ้านนะวันนี้นะมาเนี่ยช่างเมื่อกี้มาทักตัวเนี่ยมักปังกับจุยาวสักครับวันนี้อะดูใครดูเรื่องอะไรโน่ผู้พูดตัวมาดูอาจารย์เนี่ยเขาเลยมาที่ตุปีดูชาติเนี่ยมองตายเหตุตัวนักอังกฤษฟิล์มจีเขาพูดจะมาเลยเนี่ยเฮโร่ดิมาหน่อยเนี่ยไว้เชื่อตัวนักกะลีโน่เนี่ยหาริชิบตาคุยดูก็ได้เด็กตุปีดูมาอุปีดูนะมาดูกุมบ้าเขาพูดกี่ภาษาตุปีดูดิสักภาษาตัวนักไอ้คุยกุมนู้อุกกระดับนี้เนี่ยฮันูบ้าอุตส่าห์ไอ้คุยเลยบ้าให้พี่ใหญ่ๆประมาณบ้าฮันูมาอุกกระดับนั่นเองเนี่ยตาคุยดูเรามากี่ตุปีดูยังไงสิไอ้ตัวน้องไอ้คนเนี่ยไอ้ยังมีเงินเนี่ยสิบ่ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 10 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯅꯍꯥꯔꯣꯜ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯂꯥꯛ 12 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯃꯔꯝꯁꯤ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯇꯕ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅꯅꯤ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯣꯠ ꯐꯣꯡꯗꯣꯛꯂꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯊꯦꯡꯅꯕ ꯌꯥꯅ ꯂꯩꯔꯤ पापुंग आई स्कूल जाऊँगी के सतुंबी चलो लाओ सिजे ममल क्या होई बिरबनो लिसिंग हम सनिपानी लिसिंग हम समवा बुलो बुयानी इने होय नाय बफनिक तो सिदा लेरे नंगा थेनबा फरेदा अदुदि मु चलोखिगे इने होइना नान हायरबा फनिक तो लोइरबने नंगी सिदु कया कया योलिनोने इने असंगबसिना चानी यांखैनी
ꯑꯗꯨꯒ ꯑꯉꯥꯡꯕꯁꯤꯅ 100ꯅꯤ ꯁꯦ ꯂꯨꯄꯥ 500ꯁꯦ ꯄꯨꯈ꯭ꯔꯣ ꯏꯆꯟ ꯆꯤꯆꯦꯅꯦ ꯕꯕꯥꯒꯤ ꯒꯨꯂꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯁꯦ ꯑꯁꯤꯃꯒ ꯂꯩꯔꯛꯑꯒꯦ ꯑꯁꯦꯡꯕꯩꯔꯣ ꯆꯦ ꯑꯁꯦꯡꯕꯅꯦ ꯁꯥꯇꯣꯝꯕꯤꯒꯤ ꯕꯦꯛ ꯂꯩꯅꯕꯒꯤ ꯁꯦꯟꯕꯨ ꯁꯨꯔꯕꯅꯦ ꯅꯪꯕꯣ ꯕꯦꯛ ꯂꯩꯕ ꯐꯥꯎꯗꯤ ꯀꯣꯟꯅꯔꯅꯤꯌꯦ ꯕꯕꯥ ꯏꯄꯥꯒꯤ ꯍꯛꯆꯥꯡꯁꯤꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯔꯛꯄꯁꯤꯗ ꯏꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯀꯔꯤꯃꯠꯇ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅꯦ ꯕꯕꯥ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ ꯕꯕꯥꯅ ꯍꯌꯦꯡꯋꯥꯏ ꯅꯥꯕ ꯐꯔꯛꯑꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯨꯗꯤꯅꯦ ꯏꯆꯟ ꯕꯕꯥꯒ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯣ ꯆꯤꯆꯦꯁꯨ ꯅꯪꯒꯤ ꯕꯦꯛꯇꯣ ꯂꯩꯕꯤꯔꯛꯑꯒꯦꯀꯣ ꯍꯣꯏ ꯆꯦ ꯕꯕꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯣ ꯁꯥꯇꯣꯝꯕꯤ ꯉꯁꯤꯅ ꯍꯣꯔꯦꯟ ꯅꯪꯒꯤ ꯕꯦꯛꯁꯨ ꯂꯩꯔꯛꯑꯅꯤ ꯏꯄꯥꯒꯤ ꯑꯋꯥꯠꯄ ꯀꯨꯂꯤꯁꯨ ꯂꯩꯔꯛꯑꯅꯤꯀꯣ ꯁꯤ ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯑꯧ ꯌꯥꯅꯤ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯌꯥꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯈꯤꯇꯪ ꯊꯨꯕꯤꯌꯨꯕ ꯍꯤꯗꯥꯛꯁꯤꯗ ꯂꯩꯔꯦ ꯄꯨꯟꯅ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯟꯅ 1,200 ꯇꯥꯔꯦ ꯑꯩ ꯋꯥꯂꯦꯠ ꯇꯥꯍꯧꯔ ꯃꯥꯅꯦ ꯌꯥꯔꯒꯗꯤ ꯁꯦꯜꯗꯣ ꯀꯣꯟ ꯄꯤꯖꯔꯒꯦ ꯍꯤꯗꯥꯛꯁꯤ ꯄꯨꯖꯈ꯭ꯔꯒꯦ ꯑꯁ ꯑꯗꯨꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ ꯀꯦꯁ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯦ ꯑꯁ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ ꯋꯥꯔꯧꯕꯤꯔꯅꯨ ꯃꯗꯨꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ ꯍꯜꯂꯣ ꯍꯣꯏ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ ꯀꯦꯁ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯣ ꯍꯤꯗꯥꯛꯀꯤ ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯑꯧ ꯌꯥꯅꯤ ꯁꯤ ꯄꯥꯏꯕꯤꯔꯣ ꯗꯗꯥꯒꯤ ꯍꯤꯗꯥꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯍꯤꯗꯥꯛꯇꯨꯔꯣ ꯃꯥꯅꯦ ꯁꯦꯜꯗꯤ ꯌꯥꯔꯅꯤ ꯗꯗꯥꯒꯤ ꯑꯊꯨꯕꯗꯣ ꯁꯤꯖꯤꯟꯅꯕꯤꯔꯨꯔꯣ ꯏꯆꯜꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯗꯤ ꯂꯤꯛꯂꯥꯏ ꯀꯧꯋꯦ ꯅꯝꯕꯣꯜ ꯐꯩꯖꯤꯡꯗꯒꯤꯅꯦ ꯐꯔꯦ ꯑꯩ ꯀꯣꯟꯅ ꯂꯥꯛꯆꯔꯒꯦ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯗꯗꯥ ꯆꯦ ꯑꯩꯒꯤ ꯕꯦꯛꯇꯤ ꯅꯪꯒꯤ ꯕꯦꯛꯇꯣ ꯉꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦꯀꯣ ꯉꯔꯥꯡꯁꯨꯅꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯅꯪ ꯆꯥꯎꯕ ꯍꯣꯏꯒ ꯁꯥꯟꯅ ꯂꯩ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯧꯅ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯆꯦ ꯇꯨꯅꯤꯀꯣ
ꯁꯤꯅ ꯅꯪ ꯂꯧꯔꯣ Thank you. ꯋꯦꯜꯀꯝ ꯏꯆꯟ ꯊꯦꯡꯛ ꯌꯨ ꯅꯍꯥꯟ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯒꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯤ ꯑꯩꯒꯤ ꯀꯥꯔꯗꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯌꯥꯎꯅꯤꯡꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ Mm.